Hi everyone, welcome back to my channel Gitanjali Storytime in Manipuri. Nasi suwari ma pura ka lakchare ado ngasi gi wari sidi Thawaina magi killer do adu phagi bagi wari ni. Si se one of the most strangest ko yam tina strange oiba duga yamna complicated oiba adugumba America gi history da police gi investigation da yamna adugumba strange oiba case makhalamane. Nupi asigi maming se Terasita Basa kawi mase Philippine daine thaudo asina Chicago gi Illinois harba se thokibani 1977 da Terasita se Dumaget harba Philippine gi mafam amada yamna inakara khunba imung amada poe mana pokpa chahi sina 1920 ga 9 da pokpane Terasita ji music am pami aduga especially mase piano da kono se piano se am pami ba Terasita gi magi passion magi career se asi music ta especially mana piano si am pami do na mana haibu ne kot ne masi map kano tawrage hoigi music sida adu magi career se satharage na khali high school loiba matam da moigi town da haitari ne moi siki Dumaget haiba town sida nupi na sumaina yamna kano tawraga university daga chatlaga larik tambagi khot kan tawse khoigi college ka tamba khot pase si se yamna tangwa matam ni adubu magi high school da moi nupi khara katang khak huziki Dumaget haiba town se sidagi pass tawraga masina Philippine da laiba kanogi University of Philippine ko Manila da laiba sida mase tamthari asidagi momana graduation to matam sida su yamna koi few women sai tai nupi masing dabda mana mazum ama yawra aga magi academic ki kanoje achievements adukimatik mana wangna ma ka se phangaga kholaga graduation tawre graduation natung dagi mana mama pa da haire mase mathanda pokpani adoire ka sumana mama pa da haire saina music ki career da mase makhata na like tamninge haidi ma master adagi PhD tongninge US ta aduna ma kanogi scholarship apply toge khot ke na tawe da mapa sidi yamna ina kara khunba moigi dugi yam thina maming chatpa judge mane ada moi ahamba da di nang na thanda poe layu kholo harami adu botera sitagi passion magi mana pamja basi u basida kainbudi haidi upai budi laitre adagi di Terasita na USA da magi scholarship tharaga Indiana gi university se university da mana scholarship to was ma se phangbadagi mana 1960s ki matam sida masi USA da honga aga piano amasung music atopa sida tamthabagi lai masi music da master tawthare Indiana gi university da adugi matungda mana PhD tawna ni haina Chicago Illinois gi mafam sida masi amu makhata na magi laik tambagi amu lai master loiraga Sigi PhD ki tawringai gi marak sida adum magi rent pinaba khonba ma dum thabak thiba hore arda ma je Edgewater Hospital haina Chicago da malai sida respiratory technician ama oina ma se thabak tawe mana Dumaget Philippine da lairingai matam da di anambana Philippine se yamna lush green oraga mana laiba Dumaget to adu da thina asanga managa pungkoi koiraga thainagi Spanish style gi yumga dugumbaga laiba aduga mana Chicago sida mana US lak matam di mana lairuba singse the building awang ba khotpa mayam nga uduna khotna masi amumuksu mayum se masi miss tawe magi family manakta lainingi adubu mana smaina magi passion se follow to pase US ta laidari ma se kano to magi mai he apam do phangaroi haina masu khangjare adamana sigi Edgewater gi hospital se sida thabak tawna magi music career sisu adum mana thesis ka idana khotna ado tawduna ma sa dumaina dum magi doctorate ki tawna bane haina dum tawjei magi thabak tawraga kholaga adagi nongma February gi tang konga mathoi 1977 ba Monday ni sisema pung ahum ga tarak pa sai sida Terasita se magi duty se loiraga ma se mayum moigi ziki train paraga mas mai apartment ana laktoine adamana he tholak pasida February ki matam oiraga su Chicago da di yam ing ba haitare ne un taba adagi ingi mana khalle asai smai Philippine da goramadi hujik si am thina spring oiram dagi manam nungai ba matam ni hadubu Chicago da di ingi kholi na mas tawraga makhong na dum chatle duga ngasai gi train da kakhatle train se lae train ka khala ka mas phamme mana sum wakhan da sum yeng na mai gi city si Chicago si yeng na mana khalle ai se
sumaina ano tawre ko lapna yumdagi lae khole tanda hoi mai mari mata amani budi lai manak Chicago area da adu yam naknaban lai banate adana mana mu khale asmaina ga mai mafam mai moi lam du su sigi career opportunity se lairaga di kaya nungai ni akhoi ju yum thadok da bida adum lai tamba yare khole kaina dum khalaga ma se lai Terasita gi train station je yore yawla ma train do khamai kumdhar pasida nung sida u so ma se ing ma sida mana mathanda saraga as ai mai gi mayum sida mai gi 4 bedroom gi apartment ni sida ma chalaga amtang mai mayum do da changda di phung ga saraga yam thina warm and cozy ore mani adoga coffee ka pasabam thaga numit su ta gi dore sida yum da yorage na ma se param no khong lai mas makong na lakpa sa sumkhalle magi career sida karino khotpano mase hana kanogi music ki pianist ama oina khoi concert ka yawba adugomba oiningambane adugu sumana music ki sumakha makha tamthaba oina magi dum kano tore haidi oza oina oiraga music ki da professor oige khotke kainaga adu moida gi local gi band ama lei adaga dum moi gi band sida yawraga managa dum moi marak ta ka su dum concert ka dum chatpa dum mana dum tawe Terasita se magi mayum do yore maji 15th floor da laibane mai mayum da changa maji ma phimaro mai gi gloves no dagi di jacket no get hong to posida magi makutta mama na ai kano ma ring ama oi cocktail gi pearl ring ama aduduga uraga magi jet pendant am gale si se mama na mangonda gift tobane mapa na France tagi holiday satpada lerakpa sida mama na mu machanu pi sida pi bane ba piraga moina last time Terasita se visit tob matamda mama sina sigi pearl cocktail siga sigi jet ki pendant siga gold gi jet pendant amane pendant siga nang si se dum siu nang na sikira kanda akhoi ningsingani akhoi nang nakta leina khallu kholu do busida maji ngame man khudop su chuppe mama ga mapa ga se mu ningsangi aduga masi lokthoga aduda mapi maro masi ta loga iru ja thore adai mana khale ai ngahak mai piano se practice saurage adu lora kanda cha kano chakti noodles la kaino ma chasalage ngasidi talle amna ing bane aduga mai doctorate ki thesis to irage na ma se to mai na plan to Mazina piano ze practice sauge na phamda basda magi band dugi upcoming performance ama lakadore habasi masi ningsang basida moi smaina mamana ba ki mamana bi singa mai ticket pamra lai gira khot kera na hangbagi dum taw busna mana mamana ba sing khara phone mamana bi khara phone tawrage aduga mai cousin ama lai moi sigi Chicago gi manakta aduma mai apartment dai khara lape mana lai bam stai di Sida mana moi ani si he phone wari sanai asi mangonda sigi my cousin ja asi je phone sana basta moi gi native language Tagalog khaina malai Philippine gi asi si khatanga si matamda mujiki my cousin ji ga sana ba matamda da phangbagi adum yam toina wari dum sana dana khotna kai dawre khole du tawe da tawe na dum wari sana ba my cousin ne adagi mana singe ko thang moi gi ticket laibagi khotpagi mamana sing se phone kai loire aduga ma mai phamaga magi thesis ka ke mai piano singa hapungu practice sauraga majina mai ki doctorate ki thesis ke iba haure nga leraga pung nipan gi sida mai gi thong sida thile mai apartment gi thong se ana Terasita sina hagulaga kanano na hangba sida khume huji ki thong thili ba mi sina adai mana no e hapetang smile tawai ma kanano khangi ya parab salaga mana thong puna se hangto ga chango kolona changhale Pung mapan gi size da Terasita gi apartment sina 15B ne adoga 15A dagi nupa moi gi leiba family sina mai chakpagi manam namme kanot kam hai to inu kholi no haina moi gi janitor du da phone tawre makhada ada janitor sina 15B do moi gi no da mai khu manam namme mai chakpa manam namme na mana kakhalak padu da sagi 15B Terasita na leriba mai gi ka se sigi thong makhadagi mai khu mayam tholapase ui ubudagi janitor sina absent haraga moi dagi phone to police ta phone tawre sumaina mai chai khole na haidi kano da fire brigade ta phone tawre fire mi sing se nga ka tawde ikui dana par moi se lai khong moi ta kano moi kano gi emergency gi mai khu kano tawdana siren ka khong ta tawran lai la kan da janitor sina haire asaina 15B dane mai khu kan toi se mai khu thok lai se mai chai se na adai pul kano sing du fireman sing du par ka khalaga zigi thong do mai kha lagi mai khu amu gi ke men tarak pasida moi na thong je thugai re
थुगाइरगा मोइना हाइदि मैदु कंट्रोल तौनबा चंगी अदु तौरिङै मरक्सिदा पुलिस सुजु लाए हाइदि मै चाकपनिना कमाइ तोइनो थिजन हुमजनबने न साइ 911 दगी अमु फायरमैन कौबनिना 911 गी पुलिस सिंग से लाए फायर फाइटर सिंग सिना मै से कंट्रोल तौर मतुंगदा मोइना कुइदि थिबसिदा मागे सोर्स ऑफ फायर से फबुंग मोंपा तगी चाकलकपा अवoi लेरमे दुगा मोंपाक तुगी मथक ओइ मनाक्सिदा मे चाकपै मनाक्सिदा फी मयाम पाइल तौरगा लेरमे अदा मोइ सिंजे कोयें येंगे कना लेबनो कना अम्बो लेबदी उदे जिके अपार्टमेंट सिदा अदगी दी मोइना मिमी कना मो लेता मालेने का से येंगोर मतुंगदा उजिकी फी वांखगी फी मयाम योमजलगा थमंबा पाइल सिदा मखोंग काउबसिदा फायरमैन काउबसिदा मोइदि पूरा मोइना शॉकिंग ओइबा पोट अमा थेंगनरे अदगी मोइना फायरमैन सिंजना पुलिस ता हाइरे पुलिस ना खुदक्ता मोइ स्टेशन दा फोन तौरगा मोइ मेडिकल पर्सनल को फोरेंसिक की मी अदगी होमिसाइड की डिटेक्टिव कौरे खोले दुगा क्राइम सीन की यूनिट सु कौरे सिगी केस से डिटेक्टिव जो स्टचुला हैना मले सिदा मंगोंदा तारे ताबदगी माना मागी पार्टनर इपिन हैना सिमोइनी से लाए लाग मोइना हाम चंगबसिदा यूम से कंप्लीट मेस ने हेड पो चाई रगा लेरमे सोफा गसे लोइना उल्टा पुल्टा लेरंबा दगी यूम मोइगी का जिगी चखुमगी कबर्ड लेबा ड्रॉवर लेबा लोइना हांगतोक्तना का खुदिंगी लोइना कोइगी चिंगथोक्तना फी नुंगा पोंग चाई रगा लेरमे अदगी मोइ चंगकपसिदा ngasai मोइ पुलिस का फायरमैन सिना थेंगनाबदो करिनो चरो चंगा कांदा जिगी फी मरतगी पाइल गी मरक्तुदा नुपी मा सिगिरगा याव लेरमे मागी मथबाक सिदा मागी सिदा मथबाक सिदा थांग से कोइगी किचन गी ख्वाइदगी सांगबा याम ख्वाइदगी चावबा थांग कोइगनी है सिसे लोइनमक ब्लेड सिबो मनुंग चंगगा जस्ट मागी उगी हैंडल दो अदु बुक्तंग खामे अदुगा नुपी से मफी अमता यावरमदे मागी मखुजे अनीजे स्माइना फाक्तोगा लेरमगा मखोंग तुना स्माइना थिंगलमे अदुगा नुपी से की मखुजने मथक्ता थांगलगा स्माइन तौरगा लेरमे अदु मोइना अहंबा जिकी सिनजे येंगमदा नुपी से मफी मरोन यावदबिदा मागी मक्रांगा सलोइना फाक्तोगा खोलगा लेरमबनिना मोइना खंगे सिजे सोइदना रेप मादी यावरे रेप तौबगी दी यावरे अमसुंग युमदो हेक्ता ड्रॉवर दे कइदगी पुंग चाइरगा लेरमबनिना robbery tore huran ba changakga huran kharaga nupi se rep tawraga hatombani habasima khange adagi nupi se moina apartment se kana gi no na haipida terasita basagi ne na khangudagi asiba nupi se terasita ne haipsi moi khange adagi moi ngasai gi crime scene unit kadagi forensic na moi logodoba khodoba moina togodoba investigation se tawraga loiraga nupi se postmortem gi hospital da thare detective josna mana yengmagi matungina moi mai apartment gi thong se सिसे मनुंगदगी मोइना पनोना थोगाइबनी हाय फायर फाइटरना नतदी लोक तौरगा लेरमे दुगा मनुंगदगी मोइना हाइना कावगी खोपगी लेरमगी मतुंगिनदी पुलिसना मोइजिगी डिटेक्टिव ना खंगिसे तेरासिताना खंगबा मी ओरंगनी माना थोंगसे हांगतोगा माना थोंग हांगतोगा चंगहलकपसदा हौजिगी लाइबा किलर सिना तेरासितासे ओवर पावर तौरगा माजे रेप तौरगा हातोगा मागी वैल्यूएबल मैम सिंगसे लोइना हुरालगा माना चलमदाइदा एविडेंसिंग दो मांगनबने हाइना मागी मंगोंदा मास कनुदो मयुमदो मै थाबा ओरंगनी हेना अदुमाइना थ्योरी अमा सेमे अदुगु मसाइगी हॉस्पिटल दगी मागी ऑटोप्सी रिपोर्ट लापसिदा होजिगी डिटेक्टिव ना मोइना लाइबा थ्योरी से असिजे पुरा अमुक लाले मेडिकल एग्जामिनर की मतुंग इनदी तेरासिता से सिजे रेप तौबगी अमता यावरमदे इनफैक्ट मासे वर्जिन ने ना हाय सिजे हाइबदगी पुलिस सिंग से पुरा कंफ्यूज चलेने मोइना खंगे ओ अदोइरगदी किलर से नुपा नत्रगा नुपी ओरंगनी अदुगा मोइना मी से हालबा मतुंगदा कोइगी रेप तौरमे काय हाइबगी अदुगुम माइना पुलिस सिंग से कंफ्यूज तौनबा मोइना कनो तौसलमनी साजलम बोरंगनी स्टेज तौरम बोरंगनी अदुगा इनफैक्ट मोइजु खंगद्रे पोसे हुरान गिब्रा हुरान बसारमिब्रा करिगिनो हाइबदा तेरासितादी मथंदा लैबनिना मागी मयुमदगी करी मांगिनो खोलिनो हाइबदो अदु कनांबोंगनदी पुलिसनासु खंगबंगमदरे युजिकी रेप तौरमदे हाइबसे लापदगी नुपारा नुपीरा ग्यान तादरे अदई ngasai bedroom da moina mai tharamba kholamba sisna fingerprint laramba evidence laramba murder weapon sing diskinda yauba handprint kari kra ko fingerprint sing do loina mak destroy tawre
detectives na my neighbor, my co-worker, my family, my friends, my university ki professor sing, supervisor sing, adagidi any possible love interest laibra khot pra haina interview lo busida karim boglit ta phangdre moi se dead end after dead end amuk adi pura karim boglit am ta phangdre ade moi mamana bi singa hangbada mana bodi hai hoi tera se ta se sumaina mamana ba singadi amumu mamana bi singadi mai mayumda amumu thaina kawani khotpani my male friends who kawi dum females dum kawi khole duka date ta khara ma few khoi blind date ka su chatloi adubu kaimbo serious oiram de my life ta serious boyfriend ya mata laite chahi tara gi mamangda ma se nupa ma Chicago da nusinarame hai duka Chicago dagi moi asina Philippines da luhong bagi engagement gi chatlaga moi engagement tawringai sida hojiki mangna chai tarai mamangda nusiramba nupa se sisina Philippines gi red light ki area da changaga nupi chahi tarani pansuba nupi ma tampak ta pammaga yu tap tai ngauraga nupi si puraga ma tampak ta phammoi mayum da leirambadagi magi luhong se kai gi hai si luhong se kai gi badagi tarasita se pura heartbroken oiraga ma se amuk hana nupa ga koidokwa ki bai tare sumaina mayum da luhong dro bane na moi kairo le kai loina kaure ko le engagement tawre duga nupi macha amaga red light tagi nupi maga tari tampak ta phamma kholaga yu ngauraga leiramba hayu da mas ikai ba yamna ma kano se terasta se adodona adum ai serious amta oide ko te dodona magi possible love interest su laite adoga adogi kano do di nupa do di luhong dona khotna wari loi khare ko le koi di koi re pau phangna da mati hana to maina haira ko sida police is mako ngaure ne haidi hujik se koi gi jealous lover natragana ex boyfriend la aga tawni ko ni haiba gi su amta laitri moi se lead amata phangdre ba police sing se detectives jo sina mamai colleague sing sida hangi mai mamana bising disu mai mari mata sing disu hari sumainaga noinaga chingnaba leibra magi enemy mangonda sumaina fataba tagodaba ma murder guma tawbani khopada leira haibasida moi mayam singsina haise thabak tawminabada di khangde kaigino haibada moi leiba hospital se automatic chawba hospital ni Edgewater hospital haise stayda hundreds and hundreds of employee mayam lei adagi magi shift ju adum magi che tha kanu gi hapta gi shift lakpanina mi do yamandana koi kanam bu kaiti point taw mi se pin point tong na leite doga ma si ju yam kana mi mayam tinadana kotana amaga ba tawdana khoina khangdau su nati ma ju kitang reserve oi kari oi leibani terasita je na haibadai moi kanambo ta chingna de hairi suspect amta leite na adagi detective ka policing je kadawdoino na moi se khangdana moi gi maga shift manaba moi colleague sing sida mu work moi gi co-worker sing sida mu hangbe mayam na loina haije akhoi loina mak kasmaina kano tawi kholi terasita ga khangnei koi co-worker ni koi shift manai ma yam thina yam very sweet ko yam thina friendly oi yam na soft spoken oi adagi yam na hard working oi bani magi saina my PhD gi su tawjadana adum yam kanna dum lai li su padana khotana ma masa mathanda dum mangonda magi dum dunia ma da dum leijai magi patient sing azu mayam na phajana loinei doctor sing azu phajana loinei kholi ambo kano leite koi ga kaimbo nunga na do khota ba leite na maga shift mana ba sing sta hangba su adumaina loina mukhuma ba adagi hujik detective jo se la aga moi gi neighbor sing ga mu hangi neighbor na su haire magi sibagi nungdang do khoi di kaimbo hodre khangdre ma panda thoktabnina aduga kana makhon mawasu kan do de amata koi ju ta hodre na detective jo se am kana honorame koi cha moi koi thi na ko tana possible lead aduga da mayam aduga hojiki April loirak pasibokta haidi trasta je hapta taruk sujale asibokta moi je lead amata leitre ba suspect amata leitre kai dawduino khangre adubu moi da lead ani khakti lei ahambagi leads na mana sibagi nungdang sida phone call ama tawrame magi manabi root log hoina ma lei sise mana magi hojiki concert gi matang da magi magi sagi moi gi band gi terasita gi band gi upcoming performance sam laibado adugi ticket laibagi khotpagi ma pung 8 ka makhai dai da wari sanarame adumoi adum usually normal wari sarame aduda mana sumaina kanano ma lakani khotkani edi haire e aduga ina wari saringai da kano magi thong thilakpa makon tai da mana kanano na law da nupa magi makon tai ada ayu kanano hangaudri ngai da mana phone thamage aina kano tawriba
lakani na ngai mi se la en hairaga phone se thamho phone sida mai mamin kanambo karino kanano haidana phone sida adum thamgare khole dui makha ta ba ma wari sanade na amana bisna haire second gi lead sina mai gi kano sida personal gi diary sida terasitana note ama irame yamna cryptic oiba note ama buy ticket for a.s. haina ada policing sida detective na as hai se kanano amta khangde moina question hangba khopada as na koi initial as oiba khopase amata yaude ba adagi moina kanano ju khangre nupara ju nupira ju khangre mane buy ticket as thari se adudana case pura hojikti kaimuk tabagi moi si upai leitre adagi 1977 gi june yausale sidagi di case makha tana amata progress to wangam dare adudana case call romda changidore moigi detective singna hona ba yaba hona rasu moise kaimbo upai leitre terasitas na siba kui dana moigi sagi age water gi hospital sida respiratory gi technician oiba nupi chahi 38 years old suba remibias chua haina mai maming mayam na remi na khangnei ma si am thina strangely behave toba haureba remi se philippine dai ni like terasita su philippine lo adu maina ma su philippine dai ni adu bo moy ni gi shift manade moy ni am kana lu na tina bagi su moy kano na mayam na su hai gi de adu ga ma sina out of really nowhere go mana hana kano locker mai gi lairam badagi terasita gi locker se asi season ba hore hai ba kai mo maram haiduna adagi terasita na he ngangba isai malai hai piano ga torga mane piano so kan he ngangba adugi isai ke se dum ngangba hauropa adagi terasita na magi lunch timing sida adum phamba mapham malai mogi cafeteria da thongnau gi manakta malai season ta karamong na remis na phamu banati adubu hojiki terasita na sigiba numi khara ne kan sa haurai ni ko remis na hojiki terasita na phammiba mane he phamba jaga se sida changaga phammaga mathanda hang isaiga ngangdana khotana leiba adagi moi co worker singsina karigino nangna sumaina terasita dongna isaiga ngangi se mai locker ngo se seasonara kana mana he yamtina kainu moi ngangi si bonda mangonda ai krai isai ngangi kaina mu heta khumakpa adagi di nangna kano dongna nangi acting wangang sangang khopaji terasita ga yamana nangangi si kaino ma sigi bagi nang sinungai ter ra ka har ga ma se kaino he ai kem tau de he kaina ka haramba ai kaino noi ngangi kano ka do bagi na terasita gi ka to ma tau tam doino kaina toromba adagi magi kano se ma tau kano sing se yamtina disturbing oidana magi co workers na magi supervisor sida inform tawe sumaina remi se saina recently murder toba terasita basagi namana magi locker season ai magi imana ngang bi sai ga he ngang dana mathanda mai phambam daga phammi kholi adagi hoina hairure kaina taude he khote na hai kholi tobu sidagi yamna hainade khote na magi co workers na complain tobu sida mai supervisor sina masi kaura kanda haina moi ani gi manum da marai marang khara wari sanaba jani sanabada kaino sina ekta remis na tina sauraga ma jam thina aggressive oiraga magi kaino siga supervisor siga khanaba jani khanaba sida supervisor ga moi ani je marai se aduki matik tongnaba sida supervisor sina ma je mai thabak ta gi tanthora ba ma je fire tawra ba remi gi husband ji ju Philippine dai ni doga ma sina moi gi Chicago gi hospital amada I think se ki age water na taba amada ma se surgeon oiraga yam chawna doctor yam ama chawba ma oiraga leibani adano mi se remi je sauraga mayum da halaga thina sauraga lai lakpasida doctor Juwasina mana remi ji ubasida ai kano ma problem thongna ramani na khangdana mana kaidawra gen tawsida ma sauraga ma sofa se phamde phamdaraga kaidawra gi kholagi nang dana saur lai du bo hai khangde koi supervisor na di wari se loina mak ti hai da bida mangonda supervisor na sumaina tawi kholi mina complain tawi du kai no khangde aduga ingonda haina thabak sumaina nang thabak tagi nang to nang mara yama tawdoi di khote na hai kholi na saur ma se lei ade mai nu pasna scam mam ku to paira ga scam tawroi da khalura nu se nang kai no hayeng amuk phajana wari sara ga kai no tawno ka do gi dai na misunderstanding leina doino khotoi no na themam madagi remi sina wanga madagi chak longna lepaga mas hagut khare hagulaga yamna karimbo haidabida ai phabung da ngatang hipuge na haraga mai masak se pura khoi gi kuchu kumen ga i ga mata thang da gai mas pura masak haina sa khoi robot tong na yunga ga mai bedroom jum sida changhi doni changbasida
Remy mama se lei kuma yum da ma sisu Philippine dagi koi balak pani ba ma boy mai masan pi manakta lei basida mana yamna masan pi dugi mama haidi mai gi strange hujita ol ba behavior sina hangai amu phok taw banate ba mamang matam da amu hana taw khai amu phok taw banate adu bunga sigi yam thina wang ngangamaga khoi gi pura monotone gi type ta chap le baga taw sangi basida mai mama sina kanu sigi Remy sigi mama sina Dr. Chua sida mai gi nupa se sidai ta mana hai amta kano tawraga kano nang nupi do amta kano taw so magi du masado kaino yam nungai tabra kaino mamit mana ka do loine sab ka yungaga aduga ma yam thina strange ma lem ta nang matung ino mana phabung da changi ge haido na tawraga Remy kano sigi nupa si Dr. Chua si ju inaraga maning da na mai mama se inaraga phabung da changi mai moi ka sida moina ka se changba sida Remy ji phabung da hipaga lerame Dr. Chua sina changak pasida mai gi nupi se phabung da hingaga magi siling mathap tap mami saloi ma pangtho ga yenga le yeng basida doctor sina mai nup kano sina Dr. Jose sina sangaga Jose Chua sina changaga Remy kai dawragi nang gam thina nungai traba nang mathai am sa ma le ko le na taw sida kano ma se mami ti kano se Remy je siling da mathap mami se sap yenga makhon ama thogle mai gi kano sidagi machin de makhon am thogle makhon je Dr. Chua sina recognize to makhon ateba mana amu phobok tadriba masigi makhon se maigi nupi gi makhon Remy gi makhon ataba makhon amadane aduga nganga iba maron sina magi sagi Tagalog hariba Philippine da ngangna ba language amane native amki language morolamni achi je ngangak paneba sigi maron je Remy ga Dr. Chua ga na khamudi khangi ko khangaga su moina singkan tawdeba sijina deba moidi atopa maron oina ngangeba adugo andum understand tawba adugo Tagalog ki mawong sida yamna strange oina jigi Remy sina su eng dana ko masi pura khoi gi tarang amada leiraga mana doctor nang ai mating pangbiyo na haina makhon je sukhang khang daba yam thina mangonda strange oi makhon je na hairapane ba Dr. Chua ji hujiki makhon je tabasa ma se khangpre khange ba khangaga masina karino to jibo na mai nupi jibo masibo kai dorabano masibo coherent oribra coherent oi bai di gyan ma ga taribra logically okay oi bra khot pra haina mana just simple question ma hange nang na min kai kau gen da Dr. Revkano sina Chua sina khali samai nupi na Remy kau gen kau ni hara kadra haraga ai ming tera sida basa kau en hara si hara pas mai gi matu je kau jonge loi no kanu je ba koi gi masa ka se loi na ma Dr. Chua je mana kana no tera sida kanu tera sida basa ai jibo id achi gi maming ja mata khangdri na ada mana nang kari pam ge na haraga mai nupi je to mai siling da yeng adum lei ko mana ai se murder tawre aduga aina nangonda aigi killer do gi maming do hai gi tawbani na hairapasida Dr. Chua sida pura hekta madi makok kasi loina masam loina mag yungare mana magi medical field sida sukuina lerapada adugumba karino magi mana tamma kita surgeon oyo boki tamak pasida isa asigumba gi case incident je sung udari gi dagi magi nupi Remy si sumana adukun luhungaga lemine ise no mata adumaina tawbasu ampu udari adagidi ma terasita kanano haibase khangbasu nate madi terasita ko nupi ma hatle haibasu khangbasu nate madi pura shock satkhaba mana khali karamaina aise simana mai nupi na ngangai sibo rationalize tawdoino sumaina makhon adusu Tagalog si ju yamna khoi gi Spanish ki accent ma yauraga magi nupi sa no mata adumaina Spanish ki accent ngang basa ngang deba adumaina ngang pade maje pura mako ngawre kai tawdoino khangdadana Dr. Chua sina magi nupi ji gi makhutse sumaina paibi raga mana Remy everything is okay nang gyan taro nang makeup tholo nang pura tranga mada leire khole nang je tarang chukam mada leire na dhagolo kholo tawbusda mai nupi sina gyan tara kadra haraga husiki voice mana khangdaba terasani hariba voice size more mangonda mu hena thawrapado mu khoi gi di insistent warapado hantakti mana haire magi killer do adugi first ka second magi kanoga first ka my surname ga haire aduga mana yam thina mami se duma thakte yakalaga ni ko yam thina specific oiba details da ma kamaina hali haibase adumaina hai mana hujiki killer se maga dum khangnai mai mamana bani aduga ma sina maigi mayumda la thong ana duga ma yumna changalaga aina puna kanu tawena thong silonjan ngena tawringai da tungdagi mana aise kanu torapani attack tawbani attack tawra matungda
mana aigonda thang mana thinjalaga hatpani hatlaga aigi yumje madagi pochai me amana huralaga pugare khotkhare na dumaina phajana haire hujik smaina mana tarangda leiraga remina ngangi pese asise minute 30 mu dumain tawi adong halera kanda remi se gyan tara kanda ma jam tin surprising oiraga kuing yeng basida magi nupa si ek ta kogi pakhatlaga leirame duga maningdana mama se remi gi mama se hek ta horrified oira mami mana maya karaga madi ta ki lerama adagi remi na kanosina kaidawrage na hangbasida doctor chu wasi kari haidunu ma se gyana ma tadriba hojik mai nupi do tawrido ma se doctor moina aina du hairaga ai ma se angau tadun kainu na ma se mai di medical field la ni science mai di sigumba supernatural adagi di paranormal kai je mangonda dugumba kai bo thajaba minate duga mangonda thoiba thogdoksida ma se kai haidunu na gyan tadri adagi mana remi ai kano mai ge nang terasida ba sai se khangbra aina dumaina hangbasida remina au khangi koi edge water hospital thabak tomina bane na hai ma do sigrabra hangkanda hoi ikui dri hata muki mamangda ma da smaina mai mayumda murder tawrame haina koi me pau tai khole nang kadawrage na adu kadawin hangai do sini remi so Dr. Joasina hojik thoiba moigi bedroom na thoiba thongdok mana phajana explanation tawna bo hona base ma je wari je phajana ri haiba ngamdare do mana sida haibasida remi je pura shock chatkraba mana haire ai kaino ai de muning jangde aina ko ai last memory aina leiba haibase nang nanak ta phammaga aina sumaina supervisor na ai thabak tai tan thore khole sumaina marai tong nei khatna yana haibudo adai hena ai gyan phaudre ai kamaina room je changa ino kamaina phabung hipamino aduga noi kamaina wari sana ino haibase ai de gyan ta mata ta de adubu terasita basa se ai kanoni thabak tawmina bani ai gidi tina de maga ai ke ship sumana de just ma je philippine deni khot pani haina thabak tawi haibagi khangbagi hai hello kongna bdagi hena khangde na dumaina remisina khummi Dr. Chuwasina adudi na hujiki si kamaina karino ai su kamaina explain taw doino na tawra mama se sumna kanda kap le remi gi adu ma thaingang nei ngai remi se kanom ning sangi mana maon incident ma thokiba sigi incident se mana kauning gi bai tare ne adu dana sum ikai ba oina khara kaino ma mangon da yong nungai tabagi mana wa se kana ambokta mai nu pa da so haide mai magi sagi ko worker sing colleague da so ta haide ma sa haibido Remina kanosina mana noma magi shift yam thina asang ba shift mama se tawraga magi kanogi race ki ka ta magi nurse ki race ka no magi employee ki race ong ba ka sida ma se mai shift loiraga changapane hai ada kanambu le ram de ma thanda le ram ada ma sina magi siki race ong ba phabung sida hippingai sida magi manak sida presence mama se kainoma kanagu mama lepaga leiraga mangonda yengba presence ama mana mona pauzani ada mana khale kana anu mai kalikama ko ka karama tumina makhon thonda na thong hang tok tu mayam thina tumina changa imale na mana kana anu na yengi na mami se pangthok pasida mangonda yenga le ram se u basam hekta remi je mako ka chap yongani ma samje mana mami pangthora yeng basida terasita gi basa gi apparition je sisina mangonda yenga remi na korok pasida ta maje kano pakat mandana hanna yeng dagai ma se hotana thong je hangto ga ma je chelakpane chelaga ma janga ha minute amaguma chelaga maning on thong ko ting ko yeng masida kanam bok leramdre kamai matung da ju saitra sa do tanara tra kanam leramdre ani ma sing tang lepaga ma sing mo khalle kain dor sano ai sibo sumaina terasita gi mai gi thawai oi kari oi uri sibo ma si recently ha le kaina ga ina paru bagi magi makok na sanaribra magi bramla karino ma se gyan ta draga mai kalik ta haidong su ikai ja bai tare do maina terasita gi kano thawai mana thawai na mangun na race ma phamji lai me ka haibado yam thina illogical oidana moi sumana doctor moi maju thabak ta tawdana khotana mai nu pa su surgeon oidana yamna mina yaw lai su haidana yamna ija thak yamna lai taw thamini adu da kashuna ta ba bhut amo I kholi ka andang hairu du ikai bedu da mana smai bakhan na sum maju stress lai bagi thabak yang wan taw baka adu nga sai gi moi gi kali moi gi haina ko worker hadi employee ma si record ke kai taw budu da makok na sanari borangane na ai kawragen na khalambani adu bu nga si gi incident sidagi di ai ningsang ai na ngonda hairisina ahambane na du maina remi na wari sili
Doctor Juana sigi wari je tapsda magi nupi da mana reassure tore nangi mang oiramgani natraga nangna kanoma siran kano nangi naminas kano u oiramgani kem khalunu ka story kholoi na mana mai nupi sidi mana mani reassure tobi adoraga su Doctor Jua sidi terrified oini ko mai manungda di mana khalle kari no hujik aingona thoiba khoi phabung da hujik bedroom se thoiba thodok se asisida sida su tera sita aina kawe na haire adagi mu kano na su Remi na zu mai kalik to sigi ba hapta mani mama kano da dugi matung da smaina moi locker da ui rest taw na ba room du da terasa se ui hai kari no hai badi ma de manung da di ki ramne adoi su moi na dis kan taw re ngasai voice to na anana do haina police ko bi ko lo kai na ka di hai pase moi se numi sida kaimbo kaimbo taw da ki type ta khando hai des kaska kaw tho je sigi kano si boi kamaina police chala ga hai doino ko toino mina ngau ba phai ne na hai bi rani ko lani do ro ni taw ra moi je manupi na so kaw tho e da gi doctor Chua so kaw tho e de mama di hai ba noi sunna lighting khoiram si ko si ma ahani na ko moi ki bani na ado moi na scam khalo no kano to ro ngani ko ni har ga as if kaim taw do bai type ta moi se khandoi ado bo dugi numi tugi nungdang gi moi na chakcha bagi timing size da phone ama lai moi kan mayum sida anda phone lak pasida remis na paikhat pachen kan toy paikhat laga nakan sida mai nupa je pham lei ni dum kano se Dr. Chua se ada remi na paikhala pasida nupa magi makhon ne hai Dr. Chua na ta hau se tu ga wa je na kan gi mi sina wa je nganga aga remi sina kaimbo khum da bida phone je phalong na thamme mana receiver se thammaga mana Dr. Chua do on thoga nupa managi phone ni aduga madu makhon do amu phawok ta dri kanagi makhon no khangde nupa sina ma thangda di nang amu nangi pali ne nang amu khat palak do ni na hairi ena tawre adagi di moising ha amu khanare kari no kana no khopono kai ma harak dabra harakti maming jo harakti kai ma haide nang kai thabak tawi khangi khole aduga nangi na yum jo khangi ka haire khon tawbusda adu do mo harak pada ki dna haide sumaina amu terasita gi digi tawribra amu chaluraga amu kai tawdra haina moi sidai khanduga asigi matang sa su moi police su haidre adagi di terasita gi matang gi su haidraga moi sina dum kauk thoga moi gi la dum kari day to day life se adum kaim tok da bi type ta dum moi se dum hona gre dum len gre numit ni lai ba matung da remi sina ma jet ma gi kano da real estate ki agent amaga masi wari dum sanaraga lerame nakandana magi nupa se phamaga kanu ma magazine gumba khabar ma gumba paraga le wari sum saramadagi wari se sap lep khare lep khibsda kanu sina mai nupa sina haina yang khat pasida remi je haina magi ngasagi ma ahamba manga train sakhiba khoi position ki type ta tawraga chap yong lai khibda ma mana loi lauk thoga adumaina lai gare aduga receiver se makha da putorong thadaiba thadaraga hantak sida ban sina mai nupa si su pura masaje tu kyau songi mai nupi si ubasada masna remi na tawbasada masai gi same voice ahamba da to giba makhon tholakpa moi re kanoni terasita ni harise sigi makhon sida amuk tagalog ki moi gi native language sida doctor nang ayimta mating tawbiyo haibani aibamta help tawbiyo haibani aigi killer se amta phahalo amta ma tawbiyo na hai adagi kari tawdoino Dr. Remi ji su gyan ama kano ji su Dr. Chua ji su gyan ama tadre ni hedi Remi na ngang gi se kari no mang tois bona aduga hantak sidi han mamangi da khoi gi takpado adagi hen takpa henjale doctor nang ai ga sai mating tawbi da ya roi nang matan ai gi mating lai tabai ni nang ai mating tawbiyo sina adagi voice na makha tare hedi na ya aina hairiba pot mayam se maming matha ka chingjem ta chatlaga police sa hairu cho nang kaimbo ki ga no nang na ki ra ka su aina noi gi family se protect tawgani aduga killer kan no mayam se gi so na ngak thokani noi kaim khan ga no amta chatpiyo amta please amta help tawbiyo haina mangun se gi tak lai gari Dr. Chua se kaimbo wa ngangam da na mo maya kara ma di yeng lai kari haiduino khangdre aduga ngahak le maga remi je mu gyan tari Tarakan sida kai dore ai bunga sai khoi real estate ka wishan ramdai ne na haibida Dr. Chua na mo wari se mu lire sumaina tawi hantakti yam kanna insist tawi kholena adagi moi ni je mo hantak si ju mo dok police da chatlaga information se kama mp doino ba moi khalete kama ina do ta na na phangi ba information se kai de no hairaga
karamaina koina asiba siraba murder tawraba nupi ki thawaiduna laaga akoida haibani hairisi bu kamai haidoino pharasu phatrasu aisu doctor amani nangju sumaina hospital thaba ama tawrini sibu mi mamangda angauba akoi apangba adagidi makok chakpa mi oina ugini mina ijat tawri myam singse loina mak kan tawraroi kholaroi aisu doctor amani haimna mina bu thazararoi kamaina khoi chatuino khotoino na moi ni ja khanare Kanaraga, Hantakizo decide Tore, Salarosi, come Chatuino, Cotoino, and Tauraga Moisina, they took a headache, Mosi, Matanga, Mudokan, the police, and Hydri. I don't give a takta, Moida, real evidence, so late, police, Nami, Paba, Harris, evidence, ama real evidence, ama late, Payade, Hector, Aduni, Haragat, Hide was Yapote, Adu the Namo in Harry, two was equal as a cock towards the colin. Karala cans the more means na my Habunda, Tuming, as that Masa Amu, Masagi, Quagi Tarang Zapado, the fine Tarangam the lake, I don't never. Tuming as the Masina makeups, Mamma Pang to Ogan Sagi, my selling the young levido. I don't mind a young aga. Dr. Jose Chua, and among Sagi, same Macon, Canosida, Terasitani, Hariba Maconse, Sidamo Corapaneba. Kaura aga handak di na plea tawe to was the Dr. Chua's makeup tulak was the minor piece man hay labor people let me chap tingaga koi massage pointing aga ling ba yada gai pura koi frozen the labor type ta do mami sin mata yang khat aga ceiling the yang aga hay Dr. Chua nang aina matin to biu habse yadri se kai ginu kholino aina hanjan na haijari sine matin to biu kholon to bodagi handak ki Dr. Chua ready ore handak ti he ai ma question man hang ba ya hangane na adamana hay terasita nang mating to biyo harido ang hard evidence yaw di kamaina ko na police sa toino police na nang evidence biyo haraga kamaya haidoino khodoino na harapadagi phare ai evidence to pirage na haraga mu huziki thawais kano sina moi mai nupi sida possess story ba posna mu loina mu haidarak toini ba huziki makho kano sina voice na hare ai gi ka da ai gi yumda changaba matungda ai simana hatu o matungda mana ai gi kano yumda moina pochai ki mem huran do aduda aigi jewelry khara hurangi aduga jewelry khara madi ma kano togre ayon thokare aduga magi kano gi cocktail gi pearl cocktail phasa na mana kano tawe describe tawe magi kano se ring je adudu ne aduga gold gi jade necklace amaga mana magi long term girlfriend who's pregnant or a girlfriend ni aduda mana present tawbani mana pibani nupi du manakta laibani sana lupasi an hari adagi mana aigi sida relatives laiba agi alapada aigi cousin laibagi number ga mogi maming ga matha ka loina pige once noina huziki magi jewelry se mai khudob ka magi likaje phang matamda moida phone tawraga identify taholu moina dum khangani aigi pot ni haibasi na dumaina phasa haire si har matungda sagi voice na na haiba pot se si jewelry je si phangbada ai killer to dum phangdongni na hairaga magi sagi position ri lai changba haigadra thawai changba haigadra or lupi du king sagi remi gi train se si je lep khre si loira kanda remi se gyan tara kanda remi su hai ai amu another ai gi train sta ai leiru bra kholo braina Dr. Remina Larry Colo and Dr. Mana Maming Matagalo in the period my relatives ki sida my siana to we call and I my evidence that he live in a company and hide. I don't have the Humlap Suna, my signa Hawaii's in a Moise visit over lap the giddy Moina Kale, or Pare Handaki, Dr. Dakanoda, Police, Chatlase, Aduga, hide a sena. At the Moise Ahambada, Karamina, hide no, but Tawai, am a laga, so my netaga, my nupida, lai jangaga, hirapani, hibasigi, Karamina, hide no, Moise Kangladana. When a Chicago gives Ziki, police na moy investigation to riba case gi police da phone to da moy gi sidai da kano moy local gi police ki sta na phone to re kano sina chuwa sing sina adi remi ga kano na doctor chuwa ga sina phone to raga aham bada kano moy si wa heje bhutna adi Thawaina la edi haide ko moy na haibada sumaina aigi khoi ko worker ma kano kalik amalay kaliks na ingonda phone tawraga threaten tawre nang sumaina kano tawgani aina hype kano tawi khole threaten tawre khole du kai moi su khara kai no khara de haijele aduga ai khogi wakhanda terasita gi murder case to ada sigi nu pa se chenaram daw male khole na adumai haidi harak pasida moi sigi local gi moi police na kari no kari maming ko gen harak pasida masai gi nupis na hai sigi maming sine haira ise na
adagi sina moi local police na phare akoi mathang kanu tawra follow up tawra phone tawroke noi kai gumba any emergency le ga su adum 911 da adum phone tawro na hairaga phone je thamna gare remi na moi gi local da police ki phone tawro pa se Evanston police station bane tawro pa mana August ki tang ahum 1977 ni tawro pane almost 5 months mu phadore terasida basana si base sida sagi next day sida phone se kanu sida phone tawre amu je hagi Evanston gi police ki department sina terasida gi magi case pariba detective jo sida phone tawraga mana sumaina terasida gi case ki matang da tip ama phange khopane saina doctor kanu gi doctor gi family amani aduni hana dmain tawre moina sumaina tip se pire adu hojiki nupa se hojik kanu da terasida gi murder da chinaram dong male khole na habida detective jo sina kana no kopano hangbasida ngosigi Evanston gi police na ming jarak pasida detective kanu se jo gi masam sin masaje matu khyau to madum sa yung do habida kayuni na ma se pura ngakreba adogi matung da gi mana nini humni leraga kasagi kanu Dr. Chua gi mayum sida mai interview gi question khara hangbagi lai asagi couple du da detective jo sina mana pireba tips sisida da kaino hana hayo details on hayo na haibasida moi ani je Remi ga Dr. Chua ga sentina reluctant oiba adoga Remi sna just harisna sumaina hapta gi mamang da manungon da threatening call amala e khole du taweda tawena hairaga sum mana ngang ba da nupa se khangde mana su kanu khangbo tawraga sum kan mana sum kanu sina detective jo sina sum ina mai kanu Dr. Chua se yengmasida Dr. Chua se ina restless oiraga masaka je phamung khangda bida khoi gi sit ka je pamung da hongba mukhut ka je sumaina ga paidana te ga thekdana nagi di humang ga pi ga je kang bagi dang taw leiraga yam tina uncomfortable oiba mangong da ui ubasida Dr. Sina jo sina segi detective sina Dr. Chua nang sumaina noina te da sta gi da murder case ta chena dong mali haise sigi phone call matang amsung case gi matang da nang atop information share tong ning malai bra leiraga di haibiro kai huji this is the right time ina adumaina haibasida doctors Chua do source na hondaraga mana detective jo sida yengaga mana naksalaga detective na occult ta thajabra occult thadi koi paranormal gumba adagi di supernatural gumba se possession adagi di possess tawba aduga exorcism gumba da thajabra sini si harapasida detective jo sina magi words am thina carefully mana idea de ko de thajade jupta de khaibya damina da mana yam phajana haire Dr. Chua karigumba case amada murder case amada solve tawne haidi solve tawbada mateng taw pangdobo oiradi whether is a paranormal oigera scientific oigera natragana kanu oigera akhoi lead se loina follow up tawjai amasung loina thajai karigumba sigi potsna khoi murder case se solve tawradi any tip any information se khoi ai loin thajai na dumaina khummi sije khumbadagi Dr. Chua sina ma se mai nupi jiga mo yengnaraga Dr. Sa ma se mo sa so je sang na mo hondaraga mana sumaina ma siraba hapta amani matungda di sai hapta magi mamang dana hasbaina Remi na magi spirit ui adugi hek olakpa hapta sidana magi thawai ahamba sumaina ma je mai nupi je possess tawi duga mana information kari kra loina pire khole saina ka mai la ga halamba kholamba loina details oina even police na haidi moigi newspaper da haidaba kanuga se detail ga se loina spina terasita na haire e haibase only police ka moi ngasagi case thijaliba mi no kata khangdoini adu bu sai Dr. Chua sina terasita na sumaina haire na loina haire mai relatives ki mari mata gi phone number kari kra loina haire duga killer gi maming se haire ba killer gi maming se Ellen Shawari kaweba detective Zona ahamba moigi Evanston gi police na killer di maming harapada mangonda matu khaulong chongi do kai gino habada Ellen Shawari gi initial se AS neba adoga moina ahamba lead phangi bada cryptic oiba message ama terasita gi dai de awramado buy ticket for a.s. hana adoi di AS sai je Ellen Shawari se oiram doini
adai kanona detectives na hange Remy da nang asigi nu pa je Ellen Sawari hai se khangbra khopra hanga kanda Remy na hai e Ellen je kanoda Edgewater Hospital da thabak tawbani ma je 31-year-old suba respiratory gi technician amani ma ga terasita ga su khangna bani ma yam thina drodo ma yam loin tawbani khotbani na adoga Ellen Sawari si matam do da interview to hodeba kaigino da ma ga shift punde ba terasita ga Ellen ga je shift punde ba adana shift to punda bani na moina question do ta hodre kaigino da Edgewater Hospital da moi dugi ma ga thabak tariba shift tanari ba nurse dagi doctor dagi technician me am dagi do hundreds and hundreds like ni na moi do police sing do loina mak changuraga kanu hangbado ngamdabani na Dr. Chuwaga Remy gana piraiba information je yam thina promising oi ko yamna thajaningai ni adubu sumaina spirit amana laaga adagi nupi mada possess tawraga information je pire fd haibado mayamda loina makti haiba yadamni na Dr. Kanosina detective Josna koi confidential memo oina mana sigi kanose sigi mana interview lo bagi kanose report se magi he direct ma kanu mathak thangba magi captain haidane da wina mana pieba mayam da makhada mi sing da topada kana bo haidringai da sigi matungda Remy ga Dr. Chuwaga di moi ga sagi suspect ki ru lock togre moi do rock solid alibi su leibani na adagi police na background check tawe Ellen Sawari gi da adagi moi na khangba ngame Ellen Sawari se hana dagi magi long history sheet leiba nupa haidi hana dagi magi kano khoi police ka loga thengai na bagi adugumba rap sheet leiba nupa oilere me blood kanogi huran bagi adagi di rape tawe na tawbagi adagi phuru bagi aduga mi phuru bagi adubu ma sigi arrest tawkhraga court case onara kanda di ma se convict amata tawdaba adum case adum kano tawgimni khangde moina withdraw tawgimni khangde adumana tawgiba nupa oilere me nauna mo investigation se hauraga terasita gi co-worker sing do mo nauna moina mo question hangbada moina Ellen Sawari ga terasita ga khangna bra khotpra na hangmatam da moina au khangna bani moini shift pundraga su hana pulam bani adagi moini adudagi dum luna tinabani they are very good friends aduga nungna ma sibagi terasita sibagi di murder tawbagi nungdang do Ellen chatlam gani soidana kai gino habada koina moyani wari sanabda hai kanona Ellen wari sabda tahauba mas maina terasita gi TV do yadre hai TV sem bachaluni haibra kanom di hai gibni but adu Ellen ga moy adumaina tawrungani de khangdabani na koisu moina Ellen Sawari gi matang da hangdamni na kokta gi kautho na adumaina hai detective sina khange kari gumba si mana sai TV sem bachalama ba moina hai je chumagadi Ellen je sai boy crime scene duda maje place to doine ba moina maje crime scene da maje present away haja khang doine ba ado dana August ki tang kanu taramathoi 1977 sida doctor kanu ne detective John ne magi partner siga Ellen gi mayum da lae magi girlfriend yang ka ga lemina basida la pasida ma thong dilak pasida moina haina station da lao Ellen terasita gi kanu do case do gi just routine questioning to godabni khorkadabani na adagi Ellen ju yare lae adagi Ellen laga moina police station da changaga moi wari saba ko pasida giti wari sabsta Ellen hai dum hasumaina terasita do yam thina aigi yam thina luna tinaba imana bini yamna mapuk phabani khotpani adu snungai ti mongon da thoiba thodok to mai kanu to ko magi kanu do mi hat pa do phau kholu kaina ga dumaina hai adagi detectives na hangi Ellen nang na karam kanda terasita je thengnai karam kanda ugi na har kanda mana hoi although aiga yam na hoi good friend oraga su maga shift to punda bani na aiga maga se tha taruk muk magi sidringai tha taruk muki mamang da unarame du matung dagi di unade khotena adagi ju ngasai detective George na kitang bluff ma tawre mana adu moi magi crime scene da koina nongna khangbagi matungina nangi fingerprint do terasita gi mayumda leirami se kamai toino na haibadagi ama kita nervous kita chat pa hore Ellen se duga mana kaure ka hairaga on a second thought kan go ai se tang kaure ma dugi no do maybe ai taru makhai dai da magi ka da moi mai mayum da TV sembi ulau haina ai TV semba chaloi adubu khulai do su da badu da mang sagi aina
TV ꯁꯦꯝꯒꯗꯕ ꯈꯨꯠꯂꯥꯏꯗꯣ ꯌꯥꯎꯔꯝꯗꯕ ꯑꯩꯉꯣꯟꯗ ꯂꯩꯇꯕꯗꯨꯗꯒꯤ ꯑꯩꯅ ꯅꯣꯡꯃ ꯂꯥꯛꯀꯦꯅ ꯍꯥꯏꯔꯒ ꯑꯩꯗꯤ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯄꯨꯡ 7:30 ꯑꯗꯥꯏꯗꯒꯤ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯗꯨꯅ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕꯗꯤ ꯑꯩ ꯈꯪꯗꯦ ꯈꯣꯠꯇꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯦ ꯈꯨꯝꯃꯛꯑꯒ ꯃꯥꯁꯦ ꯅꯔꯚꯁ ꯆꯠꯄꯁꯦ ꯎꯕꯗꯒꯤ ꯃꯣꯏ ꯗꯤꯇꯦꯛꯇꯤꯚ ꯖꯣꯟꯅ ꯉꯥꯛꯇꯪ ꯐꯝꯃꯝꯃꯨꯀꯣꯅ ꯃꯥ ꯊꯣꯛꯑꯒ ꯄꯨꯂꯤꯁꯅ ꯊꯥꯔꯒ ꯅꯪ ꯆꯠꯂꯣ ꯑꯗꯨꯒ ꯃꯥꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯌꯥꯡꯀꯥꯁꯦ ꯁꯤꯗꯩꯁꯤꯗ ꯃꯥꯒꯤ ꯅꯨꯄꯥꯁꯤꯒꯤ ꯑꯦꯂꯕꯥꯏ ꯑꯗꯨꯒ ꯍꯪꯉꯣ ꯈꯣꯠꯂꯣ ꯑꯗꯨ ꯀꯩꯒꯨꯝꯕ ꯖꯨꯋꯦꯂꯔꯤꯗꯣ ꯎꯔꯒꯁꯨ ꯍꯪꯉꯣ ꯇꯧꯔꯒ ꯄꯨꯂꯤꯁ ꯑꯅꯤ ꯑꯃꯨꯛ ꯂꯥꯛꯑꯦ ꯃꯣꯏꯒꯤ ꯑꯦꯂꯦꯟꯒꯤ ꯑꯄꯥꯔꯠꯃꯦꯟꯗ ꯂꯥꯛꯑꯒ ꯃꯥꯅ ꯌꯥꯡꯀꯥꯁꯤꯅ ꯊꯣꯡ ꯍꯥꯡꯗꯣꯔꯛꯑꯦ ꯑꯗꯒꯤ ꯌꯥꯡꯀꯥꯁꯤꯗ ꯅꯪꯒꯤ ꯅꯨꯄꯥꯒꯤ ꯁꯥꯏꯅ ꯐꯦꯕꯋꯥꯔꯤꯒꯤ ꯇꯥꯡ 12ꯒꯤ ꯅꯨꯡꯗꯥꯡꯗꯣ ꯅꯪ ꯀꯥꯏ ꯆꯠꯂꯣꯏ ꯈꯣꯠꯂꯣꯏ ꯑꯦꯂꯕꯥꯏꯒꯤ ꯑꯗꯥꯏꯅ ꯍꯪꯕꯁꯤda ꯌꯥꯡꯀꯥꯁꯤꯅ ꯑꯦꯂꯕꯥꯏꯗꯣ ꯑꯩ ꯁꯣꯞꯄꯤꯡ ꯆꯠꯂꯣꯏ ꯈꯣꯠꯂꯣꯏꯅ ꯍꯥꯏꯕꯁꯤꯗ ꯃꯈꯨꯠꯇ ꯁꯥꯏꯟ ꯇꯧꯔ ꯉꯥꯡꯕꯁꯤꯗ ꯉꯁꯥꯏꯒꯤ ꯄꯨꯂꯤꯁ ꯑꯅꯤꯁꯤꯒꯤ ꯃꯥꯒꯤ ꯃꯤꯠꯁꯦ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯒꯤ ꯌꯥꯡꯀꯥꯅ ꯁꯤꯔꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯗ ꯑꯣꯏꯅ ꯇꯥꯔꯦꯕ ꯇꯥꯕꯁꯦ ꯀꯩꯒꯤꯅꯣꯗ ꯉꯁꯥꯏ ꯃꯣꯏꯅ ꯀꯩꯅꯣꯗ ꯃꯣꯏꯒꯤ ꯔꯤꯄꯣꯔꯠꯇ ꯌꯥꯎꯔꯤꯅꯤꯗꯅ ꯄꯔꯜꯒꯤ ꯀꯣꯛꯇꯦꯜꯒꯤ ꯀꯩꯅꯣ ꯔꯤꯡ ꯑꯃꯁꯨꯡ ꯅꯦꯛꯀ꯭ꯂꯦꯁ ꯖꯦꯠ ꯄꯦꯟꯗꯦꯟ ꯑꯗꯨꯗꯨ ꯃꯌꯥꯝꯗꯣ ꯑꯗꯨꯗ ꯌꯥꯡꯀꯥꯒꯤ ꯃꯥꯒꯤ ꯔꯤꯡ ꯐꯤꯡꯒꯔꯁꯤꯗ ꯄꯔꯜꯒꯤ ꯀꯩꯅꯣ ꯇꯧꯋꯦꯕ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯀꯣꯛꯇꯦꯜꯒꯤ ꯌꯥꯝꯅ ꯀꯩꯅꯣꯅ ꯇꯦꯔꯥꯁꯤꯇꯥꯅ ꯗꯤꯁꯀ꯭ꯔꯥꯏꯕ ꯇꯧꯔꯛꯄ ꯑꯗꯨꯒꯤ ꯔꯤꯡꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯄꯔꯜ ꯀꯣꯛꯇꯦꯜꯒꯤ ꯔꯤꯡ ꯑꯃ ꯁꯤꯕ ꯌꯥꯡꯀꯥꯁꯦ ꯑꯗꯨꯗ ꯄꯨꯂꯤꯁꯁꯤꯡꯁꯤꯅ ꯌꯥꯡꯀꯥ ꯅꯪꯒꯤ ꯈꯨꯗꯣꯞꯇꯣ ꯀꯥꯏꯗꯒꯤ ꯂꯩꯔꯤꯅꯣ ꯌꯥꯝ ꯐꯖꯩ ꯀꯥꯏ ꯃꯣꯏꯁꯦ ꯍꯪꯕꯁꯤꯗ ꯑꯣ ꯑꯁꯤ ꯑꯦꯂꯦꯟꯅ ꯑꯩꯉꯣꯟꯗ ꯄ꯭ꯔꯦꯖꯦꯟ ꯇꯧꯕꯅꯤ ꯈꯣꯠꯄꯅꯤ ꯀꯔꯝ ꯀꯥꯟꯗ ꯇꯧꯔꯤꯅꯣ ꯃꯥꯅ ꯐꯦꯕꯋꯥꯔꯤꯒꯤꯗꯨ ꯃꯇꯝꯗ ꯇꯧꯕꯅꯦꯅ ꯃꯥ ꯉꯁꯥꯏ ꯁꯤꯒ ꯁꯅꯥ ꯈꯔꯒ ꯑꯩꯉꯣꯟꯗ ꯁꯅꯥ 2-3ꯒ ꯁꯤꯒꯤ ꯀꯩꯅꯣꯁꯤꯒ ꯑꯩꯉꯣꯟꯗ ꯄ꯭ꯔꯦꯖꯦꯟ ꯇꯧꯕꯅꯤ ꯈꯣꯠꯄꯅꯤ ꯐꯖꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯀꯥꯏ ꯃꯥꯁꯨ ꯑꯗꯨꯃꯥꯏꯅ ꯄꯨꯂꯤꯁꯅ ꯑꯣ ꯌꯥꯝ ꯐꯖꯩꯌꯦ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯅꯪ ꯄꯨꯂꯤꯁ ꯀꯩꯅꯣꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯝꯇ ꯂꯥꯛꯇ ꯌꯥꯔꯔꯣꯏ ꯑꯦꯂꯦꯟꯒ ꯅꯕꯥꯏꯅꯤꯗ ꯀꯣꯏꯁꯟ ꯍꯪꯗꯣꯏꯅꯦꯅ ꯌꯥꯡꯀꯥꯁꯤ ꯄꯨꯔꯥ ꯍꯥꯏꯗꯤ ꯃꯥꯁꯨ ꯃꯀꯣꯛ ꯏꯉꯥꯎ ꯉꯥꯎꯔꯕ ꯍꯥꯏꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯀꯥꯟꯗ ꯑꯣ ꯅꯪꯒꯤ ꯖꯨꯋꯦꯂꯔꯤ ꯑꯦꯂꯦꯟꯅ ꯄꯤꯕ ꯖꯨꯋꯦꯂꯔꯤꯁꯤꯡꯗꯨꯅꯦ ꯅꯪꯒꯤ ꯈꯨꯗꯣꯞꯇꯨꯅꯦ ꯑꯗꯨ ꯄꯨꯔꯒ ꯅꯪ ꯁ꯭ꯇꯦꯁꯟꯗ ꯑꯝꯇ ꯂꯥꯛꯑꯣ ꯑꯩꯈꯣꯏꯁꯦ ꯈꯤꯇꯪ ꯑꯊꯨꯕꯒꯤꯅꯦꯅ ꯍꯥꯏꯔꯒ ꯃꯣꯏꯒ ꯆꯠꯃꯤꯟꯅꯔꯦ ꯌꯥꯡꯀꯥꯁꯤꯁꯨ ꯌꯥꯔꯦ ꯃꯥꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯈꯪꯗꯕꯅꯤꯅ ꯑꯗꯒꯤ ꯃꯥꯅ ꯃꯥꯏ ꯈꯨꯗꯣꯞ ꯉꯁꯥꯏꯒꯤ ꯖꯨꯋꯦꯂꯔꯤ ꯀꯩꯀꯩ ꯄꯨꯕꯁꯤꯗ ꯖꯨꯋꯦꯂꯔꯤꯒꯤ ꯕꯣꯛꯁꯁꯤꯗ ꯖꯦꯠꯀꯤ ꯄꯦꯟꯗꯦꯟ ꯑꯃ ꯌꯥꯎꯋꯦꯕ ꯉꯁꯥꯏ ꯀꯩꯅꯣꯅ ꯇꯦꯔꯥꯁꯤꯇꯥꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯅꯥꯅ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯗꯨꯒ ꯃꯥ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤꯅ ꯗꯤꯇꯦꯛꯇꯤꯚ ꯀꯩꯅꯣꯁꯤꯅ ꯖꯣꯁꯤꯅ ꯃꯥꯒꯤ ꯔꯤꯂꯦꯇꯤꯚꯁ ꯉꯁꯥꯏꯒꯤ ꯅꯝꯕꯔ ꯄꯤꯔꯛꯄ ꯇꯦꯔꯥꯁꯤꯇꯥꯅ ꯄꯤꯔꯛꯏꯕ ꯅꯝꯕꯔꯁꯤꯡꯁꯦ ꯁꯤꯗ ꯃꯥꯅ ꯂꯣꯏ ꯐꯣꯟ ꯇꯧꯔꯒ ꯅꯣꯏꯁꯤꯡ ꯑꯝꯇ ꯁꯤꯀꯥꯒꯣꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯦꯔꯥꯁꯤꯇꯥꯒꯤ ꯃꯇꯥꯡꯗ ꯂꯤꯠ ꯑꯃ ꯐꯪꯉꯦ ꯁꯤꯁꯤꯒꯤ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯅꯕꯅꯤꯅ ꯍꯥꯏꯕꯗꯒꯤ ꯂꯣꯏ ꯂꯥꯛꯑꯒ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯀꯩꯅꯣ ꯈꯨꯗꯣꯞ ꯑꯗꯒꯤ ꯊꯝꯕꯁꯤꯗ ꯁꯤ ꯐꯔꯤ ꯌꯦꯡꯉꯀꯥꯟꯗ ꯑꯇꯣꯞꯄ ꯈꯨꯗꯣꯞ ꯃꯌꯥꯝ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕ ꯑꯗꯨꯒꯤ ꯈꯨꯗꯣꯞ ꯃꯥꯟꯅꯕ ꯈꯣꯠꯄ ꯃꯌꯥꯝ ꯑꯃ ꯃꯣꯏꯒꯤ ꯂꯩꯔꯝꯕ ꯐꯦꯛ ꯀꯩꯀꯩ ꯂꯩꯔꯝꯕꯁꯤꯡꯗꯨꯒ ꯄꯨꯂꯤꯁꯅ ꯃꯤꯛꯁ ꯇꯧꯁꯜꯂꯒ ꯃꯥꯒꯤ ꯃꯔꯤ ꯃꯇꯥꯁꯤꯗ ꯄꯤꯕꯁꯤꯗ ꯇꯦꯔꯥꯁꯤꯇꯥꯒꯤ ꯀꯖꯤꯟ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗꯨꯅ ꯌꯦꯡꯉꯒ ꯉꯥꯏꯈꯣ ꯁꯤꯗꯩꯁꯤꯗꯤ ꯇꯦꯔꯥꯁꯤꯇꯥꯒꯤ ꯈꯨꯗꯣꯞ ꯑꯃ ꯌꯥꯎꯋꯦ ꯍꯥꯏꯔꯒ ꯌꯥꯡꯀꯥꯅ ꯁꯤꯔꯝꯕ ꯈꯨꯗꯣꯞꯁꯤꯒ ꯑꯗꯨꯒ ꯌꯥꯡꯀꯥꯒꯤ ꯖꯨꯋꯦꯂꯔꯤ ꯕꯣꯛꯁꯇ ꯌꯥꯎꯕ ꯒꯣꯜꯗꯟꯒꯤ ꯑꯩꯈꯣꯏꯒꯤ ꯁꯅꯥꯒꯤ ꯖꯦꯠ ꯄꯦꯟꯗꯦꯟꯁꯦ ꯑꯁꯤꯁꯦ ꯃꯥꯅ ꯄꯨꯊꯣꯔꯛꯑꯕ ꯑꯁꯤꯁꯦ ꯀꯩꯅꯣꯒꯤꯅꯤ ꯇꯦꯔꯥꯁꯤꯇꯥꯒꯤꯅꯦꯅ ꯃꯥꯒꯤꯁꯤ ꯃꯣꯏ ꯃꯃꯥꯅ ꯃꯉꯣꯟꯗ ꯄ꯭ꯔꯦꯖꯦꯟ ꯇꯧꯕ ꯄꯣꯠꯅꯦꯅ ꯍꯥꯏꯕꯗꯒꯤ ꯑꯗꯨꯗꯣ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯔꯦ ꯁꯤꯁꯦ ꯇꯧꯕꯗꯒꯤ ꯗꯤꯇꯦꯛꯇꯤꯚ ꯖꯣꯁꯤꯅ ꯍꯥꯏꯔꯦ ꯑꯣ ꯈꯪꯉꯦ ꯃꯥ ꯁꯥꯏꯅ ꯃꯥꯅ ꯍꯥꯏꯕ ꯉꯁꯥꯏꯒꯤ ꯗꯣꯛꯇꯔ ꯆꯨꯋꯥꯅ ꯍꯥꯏꯔꯛꯏꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯂꯩꯔꯝꯕꯁꯤꯗ ꯄꯨꯂꯤꯁꯅ ꯍꯧꯖꯤꯛꯀꯤ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯐꯪꯕꯗꯒꯤ ꯑꯦꯂꯦꯟꯗ ꯀꯟꯐꯔꯟ ꯇꯧꯔꯦ ꯁꯤ ꯇꯦꯔꯥꯁꯤꯇꯥꯒꯤ ꯈꯨꯗꯣꯞꯅꯤ ꯁꯤꯅ ꯃꯥꯒꯤ ꯂꯤꯛꯅꯤ ꯅꯪꯒꯤ ꯅꯥꯛꯇ ꯀꯃꯥꯏꯅ ꯂꯩꯔꯤꯅꯣ ꯅꯪꯅ ꯃꯥ ꯎꯅꯗꯦ ꯈꯣꯠꯇꯦ ꯅꯪ ꯏꯅꯣꯁꯦꯟ ꯑꯣꯏ ꯈꯣꯠꯂꯦ ꯍꯥꯏꯕꯗꯒꯤ ꯑꯦꯂꯦꯟꯁꯤꯅ ꯃꯥꯅ ꯍꯥꯟꯅ ꯏꯅꯣꯁꯦꯟ ꯑꯣꯏꯔꯝꯃꯦ ꯍꯥꯏꯔꯝꯕꯗꯒꯤ ꯃꯥꯅ ꯅꯦꯛꯁ ꯗꯦꯒꯤ ꯑꯌꯨꯛꯁꯤꯗ ꯄꯨꯂꯤꯁꯁꯤꯡꯁꯤꯅ ꯐꯖꯅ ꯒ꯭ꯔꯤꯂꯤꯡ ꯇꯧꯔ ꯃꯇꯨꯡꯗ ꯑꯣꯒꯁꯀꯤ ꯇꯥꯡ 19 1977ꯁꯦ ꯁꯤꯗꯩꯁꯤꯗ ꯃꯥꯅ ꯀꯟꯐꯦꯁ ꯇꯧꯔꯦ ꯃꯥꯅ ꯀꯩꯅꯣꯁꯦ ꯍꯥꯠꯄꯅꯤ ꯇꯦꯔꯥꯁꯤꯇꯥꯁꯦ ꯍꯥꯠꯄꯅꯤ ꯍꯥꯏꯅ ꯑꯀꯣꯔꯗꯤꯡ ꯇꯨ ꯃꯥꯒꯤ ꯀꯟꯐꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯥꯅꯤ ꯇꯦꯔꯥꯁꯤꯇꯥꯅ ꯃꯥꯒꯤ ꯇꯤꯚꯤꯁꯦ ꯌꯥꯗ꯭ꯔꯖꯥꯅꯤ ꯌꯥꯗꯕꯗꯨꯗ ꯃꯥꯅ ꯂꯣꯕꯤꯗ ꯊꯦꯡꯅꯩ ꯍꯥꯏ ꯇꯦꯔꯥꯁꯤꯇꯥꯁꯦ ꯊꯦꯡꯅꯕꯗ ꯇꯦꯔꯥꯁꯤꯇꯥꯅ ꯅꯪ ꯑꯝꯇ ꯃꯥꯁꯦ ꯈꯔ ꯑꯗꯨꯝ ꯍꯦꯟꯗꯤ ꯑꯣꯏꯕꯖꯥꯅꯤ ꯀꯩꯅꯣꯁꯦ ꯑꯦꯂꯦꯟꯁꯦ ꯑꯗꯨꯝ ꯀꯩꯀꯩ ꯄꯣꯁ ꯀꯩꯀꯩ ꯐꯤꯛꯁ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯝ ꯌꯥꯝ ꯍꯩꯕ ꯑꯗ ꯃꯥꯅ ꯃꯥꯏ ꯇꯤꯚꯤ ꯌꯥꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦꯅ ꯍꯥꯏꯔꯒ ꯇꯤꯚꯤ ꯁꯦꯝꯕ ꯂꯥꯛꯄꯁꯤꯗ ꯃꯥꯅ ꯂꯥꯛꯑꯒ ꯑꯍꯥꯟꯕꯗ ꯄꯨꯡ 6:30ꯗ ꯃꯥꯁꯦ ꯂꯥꯛꯄꯅꯤ ꯍꯥꯏ ꯍꯥꯏꯗꯤ ꯇꯦꯔꯥꯁꯤꯇꯥꯅ ꯑꯣꯐꯤꯁ ꯍꯜꯂꯛꯑꯕ ꯉꯥꯏꯍꯥꯛ ꯂꯩꯔꯀꯥꯟꯗ ꯃꯥꯅ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯇꯤꯚꯤꯁꯦ ꯁꯦꯝꯃꯤ ꯇꯧꯕꯁꯤꯗ ꯈꯨꯠꯂꯥꯏꯁꯦ ꯌꯥꯎꯔꯝꯗꯕꯗꯒꯤ ꯃꯥꯅ ꯑꯩ ꯅꯣꯡꯃ ꯂꯥꯛꯑꯒꯦ ꯈꯨꯠꯂꯥꯏꯁꯦ ꯆꯥꯟꯅꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯑꯩꯅ ꯄꯣꯔꯛꯏꯁꯤꯡꯁꯦꯅ ꯍꯥꯏꯔꯒ ꯇꯦꯔꯥꯁꯤꯇꯥꯁꯤꯅ ꯍꯣꯏ ꯐꯔꯦ ꯅꯪ ꯅꯣꯡꯃ ꯂꯥꯛꯑꯣꯅ ꯍꯥꯏꯔꯒ ꯃꯥꯁꯤꯗꯒꯤ 7:30ꯒꯤ ꯁ꯭ꯋꯥꯏꯁꯤꯗ 7 ꯈꯤꯇꯪ ꯍꯦꯜꯂꯛꯄ 7:30 ꯇꯥꯔꯝꯗꯥꯏ ꯁ꯭ꯋꯥꯏꯁꯤꯗ ꯃꯥꯁꯦ ꯑꯗꯒꯤ ꯑꯦꯄꯥꯔꯠꯃꯦꯟꯗꯒꯤ ꯊꯣꯛꯂꯛꯑꯒ ꯃꯥꯅ ꯃꯌꯨꯝꯗ ꯆꯠꯄꯁꯤꯗ ꯃꯥꯅ ꯁꯨꯝ ꯋꯥꯈꯜ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣꯗ ꯑꯦꯂꯦꯟꯁꯦ ꯃꯥꯁꯦ ꯁꯤरिꯌꯁ ꯃꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯦꯕ ꯃꯥꯁꯦ ꯄꯩꯁꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥ ꯀꯩꯅꯣꯗ
ꯂꯩꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯔꯦꯟꯁꯦ ꯁꯤꯁꯦ ꯃꯥꯅ ꯊꯥ 2-3 ꯁꯨꯔꯕ ꯄꯤꯗꯕ ꯑꯗꯨꯅ ꯃꯥꯒꯤ ꯂꯦꯟꯂꯣꯔꯗꯁꯅ ꯍꯟꯗꯛ ꯊꯥꯁꯤꯒ ꯄꯤꯗ꯭ꯔꯒꯗꯤ ꯅꯪ ꯃꯊꯪ ꯍꯞꯇꯥꯗꯒꯤꯗꯤ ꯅꯣꯏ ꯑꯅꯤꯃꯛ ꯇꯥꯟꯊꯣꯛꯑꯅꯤꯅ ꯍꯥꯏꯌꯦ ꯇꯥꯟꯊꯣꯛꯅꯤ ꯍꯥꯏꯕꯁꯦ ꯃꯊꯥ ꯌꯥꯝ ꯁꯥꯏꯌꯦꯕ ꯑꯦꯂꯦꯟꯁꯦ ꯀꯩꯒꯤꯅꯣꯗ ꯃꯥꯒꯤ ꯅꯨꯄꯤꯁꯤꯁꯨ ꯍꯥꯏꯗꯤ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯁꯜꯂꯛꯄꯅꯦ ꯑꯗꯒꯤ ꯄꯩꯁꯥꯒ ꯂꯩꯇꯕꯅꯦ ꯀꯩꯒꯨꯝꯕ ꯇꯥꯟꯊꯣꯛꯑꯒꯗꯤ ꯀꯗꯥꯏꯗ ꯂꯩꯅꯤ ꯑꯗꯒꯤꯗꯤ ꯃꯥꯒꯤ ꯄꯩꯁꯥꯁꯤꯡ ꯃꯥꯁꯦ ꯀꯦꯁꯁꯦ ꯀꯥꯏꯗꯒꯤ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯌꯥꯝꯕ ꯊꯥ 2-3ꯒꯤ ꯔꯦꯟꯠꯅꯦ ꯑꯗꯒꯤꯗꯤ ꯃꯥꯒꯤ ꯃꯆꯥ ꯄꯣꯛꯂꯛꯇꯣꯏꯁꯤꯒ ꯑꯁꯤꯒꯤ ꯄꯩꯁꯥꯁꯦ ꯀꯃꯥꯏꯅ ꯇꯧ ꯀꯥꯏꯗꯒꯤ ꯐꯪꯅꯤ ꯈꯣꯠꯅꯤ ꯇꯧꯔꯛꯄꯗꯒꯤ ꯃꯥꯁꯦ ꯇꯦꯔꯥꯁꯤꯇꯥꯁꯦ ꯅꯤꯡꯁꯤꯡꯉꯛꯄꯅꯦꯕ mana terasita je paisa nung sa yamna paiba imungdagi haurakpane se khange sumaina kano tawi ma ngonda ma sumaina piano go tamdana khotana adugi API se tawraga leibani ade thabak su tawi adudana ma gi wakhanda terasita gi mayumda cash mayam leramgani sineba mangonda paisa oina mayam leramgani adudana ai ma se oina mangonda gi oina rob tawrage na mana khallaga ma se mayumda halaga phamma se ma se wakhande dum ma se khallaga hen mangonda phawri edagi ma gi nupisna Yangkasna pung nipanga tarak pasai sida maje grocery gi shopping tawrugi poche lei do bolai khole na paisa lai tabai jmoi ni je khar ngang na raga Yangkasna thokiba Yangkasna ek thokiba timing sida masina boy sai naksuna e hai kanoga Yangka ga kanoga se Ellen ga kanoga Ellen ga terasita gi mayum se yam naknai hai apartment se adagi di masina laga ada thong je thilapane ba ada mana kanu kanano hangbada mana ai ne ai du khulai do puraga lai en haibadagi masna thong hang torapane hai thong je hang toraga smana thank you Ellen nang amuhana kanu lapi bagi khot bagi haraga thong ji lonjan gi haina maning on thokpusda Ellen jina kanu se terasita je cho khola thame hai mai gi sigi elbow sin toraga koi khawri da tawra chappa ka thambado chappa je mana koi chappe hai teragi de terasa je pe jonga mana terasita je sor chelaga mai gi bedroom da pusale pusala kanda mana wandhadribok ma ji ngakthi chakpa thame adagi di terasa ju wandhagre wandhabadagi mana mai chakhumna terasa chakhumna changaga kwaidagi chauba thang sumuka sangba thang ma mana lauraga terasa gi manakta changaga thang je mai gi mathabak se thinjalle mai heart ki type mano sida thinjalaga thilamatungda mana sira brane khange sire na khanga kanda mapi maron ja lone lothoe mana terasa gi haidi kana nomna sexual assault tawro me kainaga haibagi dumakada mana mapi maron lothoe mana makut masaga lone mana position tawre tawra matungda mana mayum je koi thi bane ba mai kanu mayam je sana mayum da paisa leibra khotpra kari lei kholena si je thi basida ma je paisa di mana mi do hat loido paisa do kaya phangi haibada $30 kha phangi ba $30 ji koi sida haradi $10 na lupa janipa ni do di lupa kai yam de lising ahum mari khatang ga waramani hujita du khak phangaga ma amata phangdraba paisa to padi ekta mana cover tagi dagi upu kari oi thugai dana khotna yum ga jem thoro maru ondana yengje amata phangdre adoga mage jewelry gi marakta sana lupa khale rame do hojiki jet ki kanu jani khudop sine doga gold manu gi sai pendant jiga sije mana lausala mai pocket hapchale adogi matungda mana kanu je mai tharaga evidence kai kai ladam sumangi na ba and then mai chaaga masado loin tungradi mina khangaroi ado tongna bane haina evidence no mangna bane na mana mompak se mai bedroom ki kanu bed ki mompak se chingtharaga mai ba phimaron myam kopsalaga duida ada mana kanu gi terasa gi body je high tawraga mai tharama matungda mana pung panga minini phumanga mapandaram dai saise sidagi mana tumina terasa gi kanu ka dagi tholaga thongdu mapanda dum lolame duga madum mayum da chalaga haidi sai gi pungsi yengi ne mai gi nupi do halakpa bo mana nupi hala ni khangbasida nupi je halaga di mayum da lai harga di police na hangaga su ai gi nupa do ai nupa di yum da lai hawe dum haina haibada adugi ni ba mainu aduduna mana sai sana lupa sing je tawraga fake man ba khara plastic ki yaw hundo khare aduga mana ji paisa sana duna khara mana magi na yona ba thame aduga sagi ring siga aduga sagi chain duga lip tuga na mai ni pi da pi rage na dumai tawraga mana tawbane haina khumme sigi confession gi matung dagi ma je arrest tawre terasita gi murder ma je charge tawre aduga moina case se hobasida hekta case se hobasida
jury yanadrene amana kanu hai haidi ghost ki testimonial bu kamaina pidu kamaina thajadoino khotoino adega du magi adegi elengi magi defense lawyer singna ghost ki testimony na mi phaba yaro da toras mayam tina kana tongna gare adegi di ngasai ki police na haije ghost na laga haibu du di thajaruranu adubu elengi da lerami ba hard evidence ya sigi matung ina mangonda kanu piu kholu dandi piu haibani khotpani na moi mem se mari marang tongnara matungda finally terasta sina adugi maraksida mu elen sina aina confess tawbo nate angonda nam kan tawraga moina namfu to honbani khotpani kaina ga dumaina su haigi bagi amu maigi kanu singse pharak amu marak maraj tangna tongnaraga leire adubu chahi ani gi terasta siba chahi ani matung February gi tang kun gani thoi 1979 sida majina hana not guilty haramadagi Elenzina amu guilty tawre mado for some reason magi manung dagi kaino mana hai maybe mayam na haibda terasita gi ghost na mangonda hon torong bani ka hai adagi ma je mu hana torom da dagi mu tawre magi lawyers singi against dagi my lawyers sing je tina sawe haiba moina kanna honaraga mana mu chalaga mu guilty mu haidi hana la man hat pani mu hai mu na te hai duga mu kona mu mana hat pani na mana guilty plea tawdu da Sigi guilty plea tawraga matungda mogi Chicago gi dugi matamda mandatory minimum sentence phange maje chahi taraga mari kano da laiba jail da laiba haina adubu magi good behavior gi ne haina mase chahi mari gi matungda thadoraki elen se aduga ujikse elen gi krai da laiba no khopanu haibado ma adudi kanambo na thiba phangdre hai magi family di am nungaite mai mama pa adagi la kanda moi case to gibdo haibadi mi ma bodu maina halaga magi do premeditated hodi premeditated murder nati haibadi handigi plan to manati haidana bo good behavior da adumaina thadok pa che haina Sigi matang zida hekta huge media sensation tawdana adugi matamduda magi sigi court case se mayamna voice of the ghost beyond the grave haina khangneba aduga moigi employees da thabak tawba mi singnasu nongna moigi mi laaga journalist singnaga interview lobu khopada moina hai moina dum ikai dana du kanambu hana dabne du botera sita hana si bagi mana magi sagi remi da chang dringai marakse sida moigi Terasdagi apparition man ba kara mathan da meeting se lai matamda mangonda moida ta mangonda lai hai laga help to biu kholo na plea to do main he to we na kona loina hai adu mayam kai khange case is one of the US ki kwai dagi bizarre oi ba kwai dagi yam strange oi ba amasung paranormal mana case solve to ki ba na case ne haina hoje phoba US ki history da lai adu da police na di thajai mana hai smaina torongani haibse khara mana thajade kana chumino kana na lalino mayam haise remi duna terasita ga khangnaraga maybe tawrira adu terasita na haise kano na remi na haise ai ma khangna banati ma ga mai twaina details oina elen duna pura ga chatki habdu so ina khangna te kain adu maina yam tawnagi adu go case tu china di solve to gore kana na hatna do khangaga mayam kai khange sigi supernatural sida oiram gadra natragana atopa pambaina case isi police na solve to ngam grira habdo mayam na kai khange do comment ibiramo adadi mathangi ai dodi wari jisi loisan jarage ai ki wari se nungaragadi mayam na like to biyo share to biyo subscribe to biyo mathangi wari da thengnarsiko